ngasi Moirang Sendra Road ta Kuki militant singna misal kapsilapada miyoi ama lekhidaba thodok adugi matungdagi Cocomi na public emergency Khudaktagi Laothokhre school college matam kaktana masidagi thingjinkre central force thajaba amata leitre amade state government na tumina laysenba yaroi haina Cocomi na phongdokre Puri processing je akoina thajaba amata leitre auna koi hoji akoi hingi hairabadi isha Manipur miyamna isana khangna shabu ngakchanabagi lambi du thibunatna atopa upai ama leitre aduna koi ngasi miyam da koi state of emergency haik patare koi public emergency je koi Khudaktagi lathokjare aduna maramdi koina masi lathokjoi maramdi hoji angang nubi mapana lambi hungde satpada yamna koigi section dragadi masi yamna chingnaninga ebo mongda mafam rang khangda mongda hekta lakpa yabagi adu mo khudong thiba do hekta thokpa yabagi phibum du lebna maram orga akoi ngasi dei Khudaktagi hongna koi yumda samna hayabda koi building na chingba yumda changbiraba leibdun hena mathok dare maramdi koi masi kiga India ga haibdi koi militant singa India gi koi central force singa pun leibani haibisu akoina loina khangi maduda mokoina hogi phogda raibo makhal amatagi akogi action amata lokhatna yenga koigi mishain bahu kapsalak paibase akogi miyam je makoigi city jalmoin ubunga maktaba akoibu loisalaga atopa koigi kaiguma sin state amba semna honarpa aduga makoigi akoiju arom makoi arom plan lenga chingnaba lei so makoigi business nama hati narco business asi lenga haibagi India gi koigi tongan lusingba singa kaiguma lakpa matamna koina tongan mafamda satpagi tongan khud mayam laikre mishain project an je sinna phogda hoji India na tumin laithokpa aduga state lenga chu khanmam thoi akhoi je smaithum yenglaga nakoi India gi basung kha sar legadra haibagi wakhalondu akoi Cocomi site gi thamjari or matung phiu ngamdragna koi lenga khadok phiu loina na akoina Manipur miyamda amukka ju hanal khangan jage akoi ngasi degi hauna public emergency matam kaktana akoi thamjare aduna school college kharimak ngasi degi koi thingjanjare koi chapchaba akoi gi result lama akoi Manipur da situation gi phajaba mong hadi phagalapa mong du phangdi phawgudi akoi matam kaktana akoi gi emergency lathokjare haina Cocomi gi makeri thamjari